ngase yupung mariga minute 14 lom taba matamda Imphal East District ki manung chanba nongmaibung Seram Laikai the bomb ama pokhai khrei bomb adu laikai adudagi Chandel District ki chakpi karongda forest officer oiba Seram Sasi Kumar chahi 58 apokpa laikhidraba angobagi yumgi maning thangba saruk nakna pokhai khibani adomoinama thodok aduda asok apan amadi misi mina yawbagi paudi leitri ngase yupung taruk makhai dagi haurga taret makhai fauba Imphal gi Nagamapal parengda Imphal West District ki DSP operation gi mityeng makhada district asigi police commando na pak sana thiba humbagi thabak sathakre maduda miyoi 34 rom masak khangdokhi loinana masagi matik chaba saktak che puthokpa ngamdaba miyoi manga makha taba verification gi damak city police ta sinekre hairi COVID-19 laisat na malim gi lebak singda sian khiba apunba masing lakh 13,000 ga supna kunma thoi yaukrei hauzik phawda laina sina soon khiba apunba masing crore 3,19,000 ga chani supna ahum sukre masigi manungda apunba miyoi crore 3,19,000 na laisat asidagi phagalakpadagi discharge tawkre India gi oinasu laisat asina soon khiba apunba missing lakh 19,000 ga supna kumapan yaukre ITANAGAR da laiba Hima Multi Speciality Hospital da analayingi lamda miyam da hena khudong chaba pinaba stage adugi ahanba oina laser ray stone remover ama oiriba HOLMIUM laser LITHOTRIPSY install tawkre nauna install tawriba khutlai ase Arunachal Pradesh tharaga North East state sing da laiba hospital khara khakta da masigi kanaba phangli Tamil Nadu ki Kanchipuram manakta laiba Shiva temple ki semjin sajinbagi thabak chathabada khunjang singna ariba matamgi sanaki ji makhairom thengnakhre hairiba sanasing asi laisang adugi khwaidigi senglibani thajanariba mafam tamna changba lambigi makhada thengnakhibani hairi